Manipurda haukiba chahi khara asida drugs ki mayokta akanba khongjang akanba ihau sing changchin duna lagli hairiba asigi saruk amoina Manipurda leiriba mahairoi luk ani the All Manipur Students Union AMSU amasung Manipuri Students Federation MSF nasu lagliba March ki tarik 28 yumsakaisen numit asida miyam gi oiba mass motor rally amakak Kangla Western Gate tagi hojaraga K.M.Blooming Hr Khangabok phawda chhatra naharo singoiba apunba awareness piraga akoi drug tagi lapthokna leinaba amasung akoi drug haibase akoi angang oringai tagi oiba akoi peer pressure amasung angang singpun tagi hainarakpa mahairoi oringai tagi hainarakpa maram oirakanda matam chana drug tagi lapthoga lehorakanda tingjang kaijang daba Manipuri nation nama sagatna bohonabada hairiba rally asi sinjaduna paksana awareness pi nabagi amasung hena drugs tagi lapthoknaba mahairoi luk ani sina ahanba khongthang amoina hairiba mass motor rally asi sinjaban chatliba thachat haibadi march ke tang kumapan asida haugalak liba mahairoi singbu chahaidaba chinja drugs tagi kalhaunaba sinjaba mass rally ama pangthok jagadori march ke tang kunmapan satkadoba mafamna Kangla Western Gate tagi hauraga Khangabok ta leiriba K.M.Blooming phawgani sinjariba mass rally gi pandamdi haugalak liba mahairoi singbu chahaidaba chinja drugs tagi kanmang amhauna naba hairiba mass rally asi sinjabani Maramaduna Punamana Saru Yabiu, Amadi, Haugalak Liba, Mahiro Sing, Loyal Society, Sibukan, Nabohanavada, Adam Saru Yabiu. Ayuki Puntare Tabamatam, the Kangla Western Gate, Miam Pullabamatum, Sacha March Motor Rally, Asi, Khangabok the Leba, K.M.Blooming Hr Secondary School, Loshan Jagani. Lambdam Sigi in Khaled Libana, Simunishag Ipak the Lapna Lainava, Amadi, Kunai Sibutinjan Kaijan, the Kunayam or Navagi Pandam, the Pangtoka the River, Mass Motor Rally, Asida, Manipur Ladiba, Miam Amadi Mahiroi. Kunaina saruk yabiu amadi aikoi punamak nishagi mayok lepminarasi